Arambai News Guwahati da Mithelon ki pau tabiriba singbu yan handu maktada jingangbam Susitra Ranina kurumjari. Hauzik pungpam asi fawbagi oina maroiba samlapa pau khara luminarase. Mizoramdagi handakta chenthoknarakhiba miteisingidamak South Barak Hall Kasargi Binakhanti Part 2 da Monitoring Committee Lakipurna hangliba Relief Camp asida lamdamasigi loopsing amadi lanai miyoi kyana leptana angamba mateng pangnarakli. Ngarang Sagolsel numit Phuler Dolgi Baldev Fuel Station na Chengbek ama Hawai Mangal Muksori Chini Achathau Maggie Mineral Water Cartoon Taruk liter kungi ising container manga normal ising liter ising amaga chonga amadi nga kg taramanga na chingba tengbang potlamoina mateng panglakre. Jiri Ghata laiba E koi Assam Rifles na su sangom cartoon ama amadi chini kg manga su pirakhi hairi. Sonai Road Shelter laiba Bhai Medical Store gi mapu Susil Chakravarti amadi mahaki loinabi Sati Chakravarti nasu Laphoi Sori ama Tempa kg kun amadi chini angangba kg tara mateng panglakre. Nakalamaromda Singerbon Dolugram gi Taufik Rahman Chaudhuri na sel gi tengbangoina lupali sing tarasu mateng panglakhi hairi. Mateng pangbiramba loopsing amadi lanai miyoi singi mafamda tawbimal khangba fongdokchari haina monitoring committee gi convener N Nandamohan thadorakpa cherol amana phongdorakle. Manipur kanba loop makal amadi amsunasu punna sinduna Sonai MK Viva Bhavan da hangliba relief camp asidasu Mizoram dagi lanjelakliba mitei ichilinau singda mateng pangbirakpa maikei kya dagi lepa laitri. Manipuri Sahitya Parisad ki President Ngangom Joy Kumar na lupali sing mga AGP gi maikei dagi KH Bimolendu Sopan O Maniton Ngauba amadi Birchandra na chingba mihut kangbu ama laktuna kembasigi awat apasing yengsilambaga loinana lupali sing tara L Vir Pathar Kandi na lupali sing ani loinana Pirol Sapon Alu Achathau amadi cheng na chingbasu mateng panglamki hairi. Pauna Electronic Sonai nasu chananaba potlam sing Saikhom Lekaina Cheng Hawaii amadi chananaba potlam sing loinana KV Ekwana Thasigi Kulhumdoi dagi ngasi fawba thaknanaba ising mateng pangbirakhi haina camp asigi convener oriba L Birolana khangalakli. Nakalamaromda Sonai came asida changjafam loduna lairiba sigi manungdagi ningtho khongdagi RK Dhanachandrana phongdorakibada Mizoramda hingnanabagi damak phirol turaga hingnanaba hotnajarambani adubu Mizoramdagi lanjilakliba si handaki asiga anirak sure mamangdasu Bon Tarapurda numit 15 mu changjafam loduna lairamlaga amuk khara phare haiduna Mizoramda thabak suba chadki aduga handagamuk lanjelaktuna haukiba July 23 dagi mafam asida lairakhibani kayam kuina laikhigadoribano tambangamdri maramaduna Manipur lengakna makhoibu maramdam Manipurda hananabagi khudong chaba sinbiyu haijarakli. Asumna tailoring toraga leiba Sagol Bandagi Khomdram Sananasu Maramdam Manipura Chatningbagi Apamba Phongdorakli. Sonai kemasida leriba nupi angang punna nipu mangamugasi ayambana Mizoramda nomagi suraga hingjaramba ngaktani maramaduna makhoibu Manipurda pusinnabagi lambi sinbiyu haijarakli. Hauzik Manipur ki pauda Haukiba July 23 Manipur ki Cosmopolitan Border Town oibaga loinana nongpok thangbada India gi aroibangam khai sahar oriba Moreda khulai ningthina paraba kuki militant sing yauna nupi angang kaya horoktuna thoraklaga mamangda mai thabada chithauba mitei gi mi leinadaba yum kai dukana chingba kaya thugai khiba amadi petrol bomb langsinduna mai thabata natana aphangba pochei lut tokhiba thodok aduda chenavani haiba kuki tarani thoi More police na phaduna More police station da thamkre phagalba miyoi singa singarang court ta puthoknaba thorang tauki cheraga sida phajin khriba miyoi tarani thoi asi thadokadabani haina More sahar da leiba kuki nupi singna electric post ta kangsi khingduna miyam kokthoklaga More police station da thomjinaba sem sakhi police ki mai kai dagisu miyam ngak thoknaba thorang pumba paikhatki Panba yabade Manipur lengakna Moreda mahusagi phibam hanjilaknaba haukiba July 23 dagi ahanba state security force thajinba haukrabane ngarangsu helicopter anirak thokna state security force kaya Moreda honjinki Assam Rifles ki IG su Moreda thungladuna law and order gi phibam yengsinki baga loinana makhoi gi su tongana mifam ama phamduna wa kaya khanakre ngarang sarasida matam kaktana curfew su thamjinki
loinana mamang da power piram da badu hokiba July 13 tagi hauna power pi khibadagi more da laiba commando police IRB amadi Manipur rifles ki kangbu su mapan thoraktuna law and order ngak senbagi thabak paikhat pa hokre phibam asida CM na akhanaba mideng thamduna more da hana khundaduna leiramba mitei sing masa masagi mayumda hanjil hanabagi thabak paikhat pa su hokre adubo Churchandpur amasung Bisnupur district anigi lonabada lairiba phauza khaida ngarang ayuk pung manga dagi hauna kuki militant sing na mitei khunda atat akham leitana nongmei kapsilakhi khul ngak pa mitei volunteers sing na su handuna kapkhe kapna badu da volunteer ahum police commando ma shoktuna Rajmedi city da laikanari kuthokna ba sida kuki militant manga siramgani su chingnari Phauzakhai ward number 7 da nongmei kapnarambadagi kangwai amadi tera khongsang biyongna nongmei kapnakhi ngarang nung thil pung tarani thoi khajik helakpa dwaida Manipur police ki DGP su thodok thokpa masi tamna changshilakhi matam aduda su adumak nongmei kapnaba lep laikhide nongmei kapna famda commando policing changsinaba honabada CRPF kangbuna lambida thatuna thamki adubo ahenba security force thamjilakpadagi numit yungba matung pung animuk tabada kapnaba lepkhibaga loinana combing operation su changsinki Nakalamoromda ngarang dung thil pung mari muktabda kangwai mamang lekhaida mitegi yum khaya amuk mai tharam le haire yum mai thabgi pau tabadagi tera khongsang bida leriba mitei sing maroina ahalaman amadi nupi angang kaya lanjenaba amuk haurakle haire Haukiba lebak pokpa nimita Mizoram gi CM Joram Thanga yauna Aizol da chatkiba miyam gi solidarity khongchetta Joram Thangana mahaki Manipur gi counterpart N Biren gi mathakta phajadaba wahai wata kya sizinaduna ngang chakkiba gi thong adubu Manipur miyamna kanna condemn torakle Nagampal Singjubung marakta leiba Mai Manipur na senduna Joram Thanga gi thong adubu akanba moongda yaningdaba utkiba kaloinana wakat khongjangsu changsenki Kanglagi nongpok thangba gate mamangda Joram Thangagi mitam mai thananaba hotnakhi adubu Aizol dadi Manipur gi CM bu ikaiba pibada Mizoram police na insinbagum tumina yengduna leikhrabasu madugi ona tainabada Manipur police na di Joram Thangagi mitam adubu Imphal da mai thahankhide Manipur da thokliba wathoga sida Mizoram gi chief minister na khut thingjin biganu Manipur da popi thaba maru phangna muthatkani ngamkhai wangmadagi ain kaina Manipur da changsilakliba kuki Chin kuki sing thingnanaba Manipur lengakna lokhalakpa thorangbu Mizoram gi CM na leibak miyam mamangda lana uhanaba hotnaba yaningde so hairakle Su agreement ta yauriba kuki militant sing na de Manipur state asigi manungda separate administration thambagi makugi demand hena makhong chechilhankre kuki militant leader amagi wafam quote toroduna NDTV da Wari sanabagi matang asidadi phirep hongle hana makhoina demand torambasi Manipur manungda territorial council ama sembani adubu hogjikti masagi administration makhoidagi tonganba haibadi separate administration gi demand torakli haiki kuki singna mapungoiba chingilamdagi mitei singna tampakta chenkhiba du chingda amuk halaklaroi aduga tampaktagi chenkhiba kuki singsu tampakta amuk halaroi hainasu pawashina makhatana hairi Maroiba wafam amagana su agreement tongnakhriba si state government center amadi insurgent group singani tripartite agreement ne adubu ngasidi wari sananabagi damak Delhi da kauriba si su insurgent sing kaktani haiba wafam amasu kukiluchingba sina makhatana palakhe Manipur wathoka mari leinana opposition ki maikaidagi Prime Minister Narendra Modi gi mathakta thangalakhiba no confidence motion khanabada Lok Sabha gi Speaker Om Birla na ayaba pikhlabasu Parliament ta Manipur gi issue ase mamuttana matam changna khanasi haibada center na yadabadagi House ta charangnaba lepa leitri ruling gi maikaidagi adjourn motion pukhatuna House gi mifam yeithoktuna laklibane phimasi gi marakta opposition gi apunba alliance India gi MP team ama numitini gi khongchet ta thasi gi kunmapan amadi kunthra da Imphal da lakatawri Manipur gi hojik oriba ground reality ningthina khanglaba matung akhanaba Manipur gi issue ga mari leinaba debate parliament ta chathanaba hotnagani haina opposition na phongdorakle Asumna parliament ta yamnamak chawna unkhatnabagi drama thoklinge maragasida BJP gi Bihar dagi state spokesperson Binod Sharma hokiba thangja numit
Manipur Ethnic Alliance ki wahawdagi party dagi resign tawkhre. BJP leadership ki makhada thabak tawbasi chopningai ni so haikhi. Manipur ki phibam asukluraba fawada Prime Minister na tumduna laithoi CM N Biren bu lokthokpagi thauna Modi gi leite haina su Bihar gi BJP spokesperson asina makhatana phongdorakhi. Finally, Center na Manipura Santi Puraknabagi Thaudang Lokhatpa Uwa Fangli. Ngarang Thengna, Home Minister Amit Shah masamakna Kuki amadi Mitei community gi leaders singa Delhi da table amatada phaminaduna wari sanakibaga loinana viral video adugi thihumbagi thabak adusu CBI da sinaragani haikre. Case asigi trial Manipur mapanda pangthoknaba Supreme Court affidavit amasu center na file toragani haina agency news amana hairakli. Manipur da oirakliba phim asigi matangda Home Minister Amit Shah na nongmuda kayarakhana Prime Minister Narendra Modi da paudam kaya thammi su hairi. Phibam laksinabagi damak center na state asida ehenba force lising kuntra manga mamangdana thamkhrabani. Myanmar-dagi changlakpa illegal infiltration gi matangda paladuna center na hanadagi phadun leiraba Myanmar-dagi changlakpa illegal migrants singda biometric test tongnabagi warep center na lawre su hairi. Mizoram da Mitei Singh safe oiri haina Mizoram gi Home Commissioner H Laleng Maoyana haikre. Mizoram dagi Mitei kaya yumlonaba Assam amadi Manipur da chatnakhrabasu state asida leihoriba Mitei community gi miyoi amatada amangata thokhanba leitri su hairakli. Manipur da hokhiba me ahumdagi ethnic violence thokhiba matung Mizoram lengak na Mitei singi damak paksana security gi thorang kaya paketuna lakli pamrana press release ama pirakhrabagi nongan baga state lengak na association asigi luching basing asu phaminaduna wari shanakhi All Mizoram Manipuri Association amadi pamraga amuka hanna phaminakhi amadi pamrana sengdokpa dubu amanasu penki haina Home Commissioner sina makhatana phongdorakli. Manipura akanba irang thokpa sina maram oiraga class Yawa Pangdabadagi, Kusaunaraba Manipur University gi Kuki Jo Mahiroi Singna Ngarang Lamka Government College Campus ta protest tawkre. Tampakta July gi ahan bachiyol dagi hoduna Mahushagum class tataba hokre dubu makhoi gi damaktadi thorang amatta lengakna tawbidri su hairakli. Mahiroi Singh asina governor anusu yawi khegi mafamda Kuki Jo second semester Mahiroi Singbu atoba Central University Singda transfer tawinaba haizarakli. Taragi Jaisu Anisuba General Body Mifam Ngarang Senior Advocate Kaide Manina Chair Loduna Complete Hearing Solutions Kurai Ahongaida Pamkre. Meeting asina Malem Pumbadalariba Mitei Singbu Connect Tobagi Warep Amatoina Loki. Lubasigi top topa saktam hairakadi volunteer sing mitei professional sing lub sing amadilanai mioi khudingmakpu konsinaba honabane mitei singbu chingkhatnaba honabaga loinana mitei community da singnarakpa pumbagi common scientific response ama puthoknaba honaba asisu lub asigi wasakne lamyanba hizam irabotpu lubasigi icon oina thamli hauzik atopa paw singda Arunachali Sanaroi Singh da China na staple visa pibagidamak India na China gi mathakta akanba protest ama tawrakle. Report matungina India gi wushu team da yawba member ahum China da chatpa yakhidre. Maramdi makhoi ahum ase Arunachal Pradesh tagi lakpa maramna makhoi da staple visa pirakhibane. Ningsing bayai mamangi April thada China na Arunachal Pradesh ki mafam khara makhoi gi maming da amuk thonjinnabagi thorang adu India na kakthakibane. Arunachal gi wusu sanaroi sing asi laibak thiba haigadra asumna China gi global event asi miss to patakre. Meghalaya gi CM Conrad Sangma Tura violence tanumit nini lalangna duna leiraba matung ngarang Silong yorakre. Panbayai Tura da leiba mini secretariat mamang da thokiba hingsa gi thodok aduda CM bu hatnaba logtuna ki haina DGP masamak na phongdokhiba su leikrabane. Hauzik fawda thodok asiga mari leina miyo yankhai gi mayada phakhibaga loinana prime investigator habdi khwaidigi maroina thousand khiba miyoi salseng R Marakoba miyoi adusu phare haire. Center gi interlocutor AK Mishra ga ahan boina Delhi da phamina khibada Greater Tipralen gi demand gi matang da makhoi gi firep hongde amadi firep asi joithok hankhide haina
Tipramothagi Luchingba Pradute Burmana Hairakre. Tripuragi indigenous Mioishingda maximum autonomy Pibagi Makogi constitutional demand Dugi Matangda logical solution Ama Puraklagani Habagi Asama Tipramothana Yamna Chowna Thamli Hainasu Luchingba Sina Fongdoraki Panvayai Tipramotatana Mishrana Luchingba MHA official Singna ruling BJP Minariba Indigenous People's Front of Tripura IPFT Amdi Tribal Community Head Singh Habadi Council of Tiprasa Hadaski Mihud Kutbu Amagasu Wari Sanakrabani Aroibada Nasigi Tentak Pamaroiba Pau Kara Manipur Assembly Session Lagliba August August ki Ahum Suba Chayolagi Pamlavayana Lady State Asida Hingsa Tokrabamatung Masana Ahan Boyna Assembly Session Pamgadoribani Manipuragi Delhi the lying Duna Lerakiba Kuki MLA Wungjagin Valte Pibam Pagalak Padagi Hospital Dagi discharge Tokre Haraduna Manipurgi MLA RK Ranjanangarang Paugi Mipam Amada Handakta Valte gi Imung Manungi Mioishingna Mahaki Anabagi Pawamata Manipurgi MLA Natraga Minister Sing Lokide Haiba Wafamadu Aranbani Haina MLA RK Ranjana Sengdorakre Manipur Irang Toliba Sigamarina Congress na Manipur Legislative Assembly gi emergency session ama phamnanaba governor gi mafamda demand tawkre Manipur gi hanigi CM Okrami Bobi yauna Congress ki member manga gi mihut khutpu amana Raj Bhavan dangarang chatuna governor Anusuya Wike ga unaduna demand asi thamkibani Duty tawringai masangam laktabadagi medical ba chahi ahum suraba labredo huyamom ama Manipur dagi Nagaland gi hospital amada helicopter da airlift tawkre Mediasi heat stroke tawkibani Meghalaya gi Rivoi district gi kidnap tawduna purakhiba pikliba nupa macha ama Assam gi Nagaon district gi rescue tawba ngamkhre angang asi Nelly gi chingmarak ta phaduna thamlambani adubu pikliba angang asina mahakpu phariba miyoi singi khubam nungdagi nanthokduna chelakhibani Meghalaya gi education minister na state asida riba college ayambana NEP asi chana hanba pamdri hairakli Meghalaya da su handak marak law and order gi phibam da ahongba kaya uba fanglakli Smith laiba petrol pump amada gi ngarang numidang maikhum uppa nongoi paiba miyoi mari laklaga lupa lak mari lut tawkre maramasina Shillong da security hena kangkhat hankre Nagaland lengang nasu draki mayok da lan lauk thoknaba kanna khanari haina CM nephew riona haikre Nagaland gi CM nephew riona irang na chahlaba Manipur da khusu khulai ain kaina pusina ba hotna ba da chenaba singi mathakta kan action lokhat kani haina ngarang akan ba warning pikre Sikkim lengak na mikhal gi mangoina na khoi thakpagi maong da state asigi nupi government employees sing da chahi amagi maternity leave aduga nupa sing da na tha amagi paternity leave pigani haire National Board of Examinations in Medical Sciences NEED SS English ngani kulhumdoi gi oina registration process to hokre Haukiba July 13 Gurgaon Film City Mumbai da Marathi TV serial amagi seta kabukai amaga loina machasu changlakpagi thodok ama thokre maramaduna set Matamadu said at the Mui Chani Muk Hena Lady Banisu Hairi. Hokiban Mitarani Asida Sigumba Togdog Ahum Marirakti Tokre Hairi. Amade Yamnabag Laibak Tiba Togdog Amoina INS Vikranki Board Matakta Neville Seller Ama Tori Yamduna Siram Lay. Nasigana the Arambai News Guwahati the Mitelon Gi Pau Sandok Chava Matang Solutions of Galoinana, Tabiri Basimbo Mukasuhana, Kurunjari.